ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯃ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯍꯟꯅꯨꯔꯕ ꯃꯥꯅ ꯅꯍꯥ ꯁꯥꯗꯨꯅ ꯆꯦꯅꯣꯝ ꯅꯪꯅꯕ ꯄꯨꯝꯅꯃꯛ ꯇꯧꯏ꯫ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯏꯁꯧꯁꯨ ꯀꯟꯅ ꯂꯥꯡꯏ꯫ ꯀꯔꯤꯒꯤ ꯂꯥꯡꯂꯤꯕ ꯍꯥꯏꯕꯕꯨ ꯍꯟꯅꯨꯔꯕ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯐꯪꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯌꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗ꯭ꯔꯕ ꯁꯅꯥꯍꯟꯗ ꯀꯟꯅ ꯉꯥꯡꯂꯤ꯫ ꯉꯝꯗ꯭ꯔꯦꯕ ꯁꯤꯗꯧꯔꯦ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯕꯗ꯫ ꯍꯟꯅꯨꯔꯕ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯀꯅꯥꯒꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯔꯕꯗꯤ ꯀꯅꯥꯅ ꯉꯝꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯁꯤꯡꯅꯦꯟ ꯇꯧꯔꯤꯁꯤꯅꯅꯦ ꯁꯨꯛꯆꯥꯛ ꯍꯦꯛ ꯆꯥꯛꯑꯣꯏꯗꯧꯅꯤ꯫ ꯆꯥꯛꯀꯁꯤ ꯍꯦꯛ ꯊꯣꯡꯗꯕꯤꯗ ꯃꯅꯤꯡꯒꯤ ꯀꯣꯝ ꯇꯝꯅ ꯂꯪꯈꯤꯅꯤꯀꯣ ꯉꯁꯤ꯫ ꯏꯃꯥ ꯀꯔꯤꯅꯣ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯏꯁꯧꯗ ꯂꯥꯡꯗꯨꯅ ꯁꯨꯝ ꯂꯩꯔꯤꯗꯨꯕꯣ? ꯏꯁꯧꯗ ꯂꯥꯡꯃꯟꯗꯅ ꯅꯁꯛꯇꯣ ꯍꯤꯡꯆꯥꯕꯤ ꯁꯨꯝ ꯃꯥꯟꯁꯤꯜꯂꯦꯕ꯫ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯤ ꯇꯧꯔꯤꯗꯨꯁꯨ ꯆꯥꯕꯒ ꯑꯝꯇ ꯌꯥꯔꯣꯏ꯫ ꯇꯥꯅꯤꯡꯗꯦꯅꯦ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ? ꯃꯩꯔꯧ ꯁꯦꯒꯞꯁꯤ ꯅꯔꯥꯏꯕꯛꯇ ꯅꯝꯃꯗꯤ ꯅꯪ ꯅꯔꯥꯏꯕꯛꯇ ꯊꯝꯃꯗꯤꯕ ꯅꯄꯥ ꯎꯒꯦ ꯍꯥꯏꯅꯤ꯫ ꯅꯪ ꯑꯃ ꯅꯄꯥ ꯎꯒꯦ ꯍꯧꯔꯤꯌꯦ꯫ ꯑꯩꯒꯤ ꯏꯁꯧꯁꯦ ꯂꯥꯡꯅꯤꯡꯗꯅ ꯂꯥꯡꯕꯒ ꯅꯠꯇꯦ, ꯅꯪꯅ ꯂꯥꯡꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯃꯥꯅ ꯏꯁꯧ ꯂꯥꯡꯕꯕꯨ ꯑꯩꯅ ꯂꯥꯡꯍꯟꯕꯅꯤ ꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯄꯤꯌꯦꯡ ꯆꯣꯏꯔꯕ ꯀꯩꯅꯣ? ꯀꯔꯤ ꯄꯤꯌꯦꯡ ꯆꯣꯏꯕ ꯑꯩꯗꯤ? ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤ ꯊꯤꯅꯤꯁꯨ ꯈꯪꯗꯦ ꯅꯪꯅ ꯇꯧꯔꯤꯕ ꯅꯠꯇꯦ꯫ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯏꯆꯥꯗ ꯀꯔꯤ ꯑꯁꯣꯏꯕꯒ ꯂꯩꯔꯒꯦꯕ? ꯏꯃꯥꯗ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯉꯥꯡꯉꯤꯅꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯦ, ꯇꯟꯕ ꯑꯝꯇ ꯌꯥꯎꯏ꯫ ꯉꯥꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ? ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯑꯦ ꯍꯥꯏꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯆꯍꯤꯅ ꯅꯝꯕꯣ ꯄꯣꯔ ꯐꯥꯎ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ꯫ ꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯏꯁꯧ ꯂꯥꯡꯉꯣꯏꯗꯧꯔꯤꯕꯅꯣ? ꯍꯥꯏꯖꯤꯜꯂꯨꯔꯗꯤ ꯑꯁꯤꯒꯤ ꯋꯥꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ꯫ ꯅꯠꯇꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯁꯤ ꯇꯁꯦꯡꯅ ꯅꯨꯄꯤꯁꯤ ꯑꯃꯠꯇ ꯊꯤꯔꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ? ꯀꯔꯤꯅꯣ ꯋꯥ ꯑꯃꯗꯤ ꯅꯔꯣꯟ ꯁꯦꯡꯉꯨ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏꯑꯕ꯫ ꯏꯃꯥ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯝꯇ ꯀꯣꯟꯅ ꯈꯟꯅꯔꯁꯤꯗ꯫ ꯀꯔꯤ ꯀꯣꯟꯅ ꯈꯟꯅꯕ ꯍꯥꯏꯗꯤ ꯀꯩꯅꯣ? ꯀꯩꯅꯣꯕ? ꯀꯣꯟꯅ ꯍꯥꯏꯗꯅ ꯍꯌꯦꯡ ꯑꯩ ꯁꯤꯈ꯭ꯔꯒ ꯏꯃꯥꯒꯤ ꯃꯪꯗ ꯂꯥꯛꯂꯒ ꯈꯟꯅꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯇꯜꯂꯤꯌꯦ꯫ ꯏꯃꯥ ꯅꯪ ꯌꯥꯝ ꯉꯥꯡꯅꯤꯡꯉꯗꯤ ꯉꯥꯡꯍꯧꯔꯣ, ꯑꯩ ꯆꯠꯂꯤ꯫ ꯆꯥꯛ ꯂꯣꯏꯔ ꯀꯧꯔꯛꯑꯣ꯫ ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣꯅꯦ ꯁꯤꯕꯣ? ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯁꯤꯗꯨꯗ ꯊꯕꯥ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯒꯤ ꯇꯣꯝꯄꯣꯛ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯕꯥ, ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯂꯩꯈꯤꯁꯤ ꯍꯥꯏꯕꯅꯤ? ꯂꯨꯍꯣꯡꯊꯣꯛꯁꯤꯁꯨ ꯌꯥꯗꯦ ꯅꯪꯅ ꯇꯧꯔꯤꯕ ꯑꯃ꯫ ꯇꯥ ꯇꯣꯝꯄꯣꯛ, ꯅꯪꯁꯤꯗꯤ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯂꯨꯍꯣꯡꯕꯗ ꯁꯨꯝ ꯍꯥꯏ ꯂꯩꯌꯦ ꯀꯩꯅꯣ ꯈꯪꯗꯦ꯫ ꯌꯥꯝ ꯂꯨꯍꯣꯡꯅꯤꯡꯉꯕꯣ ꯅꯪ? ꯌꯥꯝ ꯉꯥꯏꯕ ꯉꯝꯗ꯭ꯔꯕꯕ? ꯂꯨꯍꯣꯡꯅꯤꯡꯕꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯏꯃꯥꯗꯣ ꯑꯍꯜ ꯑꯣꯏꯁꯤꯜꯂꯦ ꯇꯧꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯇ ꯌꯨꯝꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯃꯧ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯅ ꯒꯤꯔꯤ ꯇꯛ ꯂꯩ꯫ ꯁꯤꯗꯕꯨ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯍꯣ ꯑꯗꯨꯕꯨꯕ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯈꯣ ꯀꯩꯗꯧꯒꯦ? ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯃꯇꯝ ꯈꯤꯇꯪꯗꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯏꯅꯤꯡ ꯇꯝꯅ ꯂꯩꯈꯤꯒꯦ꯫ ꯑꯗꯨꯒ ꯑꯩꯅ ꯉꯥꯏꯒꯩ ꯉꯥꯏꯔꯒ ꯍꯌꯦꯡ ꯅꯪꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯇꯣꯞꯄꯗꯒ ꯆꯦꯟꯈꯤꯗꯅꯕꯀꯣ ꯐꯔꯛ ꯑꯃꯨꯛ ꯇꯥꯍꯧꯅꯤ ꯑꯩ꯫ ꯇꯥꯅꯤꯡꯗꯦꯍꯦ ꯑꯗꯨꯕꯨ ꯋꯥꯅꯤꯅ꯫ ꯇꯥꯇꯣꯝꯄꯣꯛ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯊꯥꯖꯕꯩꯗꯤ ꯊꯥꯖꯩꯗ, ꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩꯅ꯫ ꯑꯗꯣ ꯇꯥꯇꯣꯝꯄꯣꯛ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗꯒ ꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ? ꯊꯕꯥ, ꯑꯗꯨꯒꯤ ꯋꯥꯗꯣ ꯐꯥꯒꯤ ꯑꯣꯏꯔꯁꯨ ꯍꯥꯏꯔꯛꯀꯅꯨꯗ꯫ ꯑꯩ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ, ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯍꯣꯏꯁꯦ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯇꯥꯇꯣꯝꯄꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ꯫ ꯑꯗꯣ ꯇꯥꯇꯣꯝꯄꯣꯛ, ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯑꯩꯁꯨ ꯌꯨꯝ ꯆꯪꯅꯕ ꯇꯧꯔꯒꯦ꯫ ꯀꯩꯅꯣ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯌꯨꯝ ꯆꯪꯉꯒꯦꯕꯨ? ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯂꯩꯈꯣ ꯀꯩꯅꯣ, ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯈꯤꯁꯤ꯫ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯋꯤ ꯑꯗꯨꯅꯅꯤ, ꯀꯣꯟꯅ ꯐꯖꯅ ꯑꯃꯨꯛ ꯎꯅꯔꯒ ꯁꯥꯔꯁꯦꯕ꯫ ꯍꯣꯏꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯋꯥꯈꯜ ꯃꯨꯟꯅꯗꯤ ꯈꯜꯂꯨꯍꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯁꯨ ꯃꯌꯨꯝ ꯆꯠꯈ꯭ꯔꯦ꯫ ꯊꯕꯥꯁꯨ ꯃꯣꯏꯕꯨ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕ ꯂꯥꯏꯖꯒ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯍꯜꯂꯛꯏ꯫ ꯊꯕꯥ ꯏꯕꯦꯝꯃ, ꯑꯩꯗꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯇꯁꯦꯡꯅ ꯀꯤꯕ ꯑꯃꯇꯪ ꯌꯥꯎꯏ꯫ ꯀꯩꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯏꯕꯦꯝꯃ, ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯨ ꯅꯠꯇꯦ, ꯅꯪꯕꯨ ꯍꯌꯦꯡ ꯈꯪꯅꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯑꯣꯏꯅ ꯄꯥꯈꯠꯄꯤꯔꯦ ꯏꯕꯦꯝꯃ꯫
Nupana ina koiraga nang nathau leitaba magum pakhatpiriba. Bema yam taningdeko miki thi yamal. Hoine aibudi miki thi ne haizoni. Ado nangko cheksinjo haibidi haini. Hayeng pulap khangnaraga ko bera kazani. Asmawa longdise adugi bukai. Pharaga phare kaino leisari ngai hasidi nupa reiba makai koidoni. Kaidoruni nupa makha koiraga aidi thamoi sengbini do haidona tawbado. Adunadi hayeng karigumba kainaraga wazagedan thamoi kaigedaneba. Aduna ama satkraso amana mahutsin mayanaba. Asumna anidu lambida satlingai sanahaldu egagari ama thauduna lambi aduda lakpan. Sanahal chahi nimfu mangamuk suraba pakang ariban. Nahan kay magi palira pandrira khangdaba thamoi ama yaubado. Nasidi thababu urubada karino khangdaba ihul lama phawbagum taw. Aduna lambida satliba thaba asumna yengna egagaridu otpada. Uhongdraduna nakalda lariba khongwan masada yungsilab. Thongdari nasidi. Ayo. Adawbagi daw haidunita. Pilabani isidi karaidaga main tawduna uhongdribano haibunita. Piruan kasi lekom tayrebasi. Nakalda satliba laisabi masa anidusu tawriba maongdu ubada mayadu higatlaga thabana. Haima. Hausike gagari thawba nupado khongwansida thawdagremi yengutu. Nukanumi thabana mina uraga ikaikiniba. Tawrisingo masaksiga lekomi tei kai. Yarisi nayadu higatlanu salasi laoga. Asihaiduna laisana thababu singduna puki. Tokpagi dawnina nuksillamnaga satkrini tawrisi. Ira nupana bugai egagari tusinbubu wawin hik tawradun. Ado Chinda hisabaywan maise haipe nganglam do malise. Usigi leisabi masasingi maongsida. Chokpuna badamadi chokpazan. Thaba isaiga ngangduna yamondano ngaina mayumda sanglakpan. Mamai be mata thotna masanupi ubada lakthare. Hale. Isanupi khulaksa hale. Imadi isasya halakpham khangdrabra idana lausanba thoklagi tawramibni hausikta. As taningdi khoi masidi. Karigi taningdaba nang asaidi karai chatluge ha karai chatluge ba kaisu jati kaidorage ma saludraga asai numit chupa makarai leiruriba nati nang ni yumgi makata ngyak leningribasi sibu karigino yam leningdraga na yumsidagi satke sakrone hanjala anoba koi chat pa yam pamadi aina hausi asengwi satkradi imanan kaphonida nathanta yumsida kapoi khulak sa nang na sakhibada aina niya kaptau nati Nang da sakraga ay waya misagdaw ni nang ngangnabada ay se tabak ama oire. Tawno day ma haying ay leitraga nang wanida. Kunu kong badaw na yumsida na tanta nang kongaga lehog yahori yayonda. Ibe ma ima nang ngang na daw sarupudi itanta way sang na kunu kong gira kay daw gigya lehorage. Aso ngang na mawaba nang galamin na kadabagi sarup. Nati nang bu namay ga do karimada ikay bakangdro ha. Yung gimakada layni kang da kay koy satsatli duwa. Kaidawbay kaidorigya laisabi ay na chatana hanuraba nang na chatpa yabraba chalingi isu chatki haidana adum na do mukoy chatpa dunadi napunsido mi oiroi ni khanglabra as ima nanganghawragira aidi mung sangage chalubagi wanu wabane swaida nangamuk chin kangjei sana leire hey adum na tawsinnaraga sanghibana kanaroi adugi saruk sumang mangon sai khotli mayam sia sidum loisalara chatpa yaba satluraga Imungi tabayin kang karasu tawsilao. Ay nga mo ima, ay wari ima dum tawro. Ngamda ngamuno, ngamda ngangano ba? Hore numidang na timong sakto, thongbar yenguda na ina. Siyet tawdabda ina kaylogi yengunang. Somda na sanahaldi matam kuina. Koling karuraba magi thamoidu, hausiktada nauna mayon chonglakpagum tawi. Tabagi wakalda kanna ngawri madi. Lemba, matawagi matawadu ubada. Ibo, yengindriye karino. Mundrang sanari baiduro nokfet ka tawradana hanudang sida rasi kaidu thiba phangdreba nangona kanana yengbiyo hay yengnindraga namitu usip mitmang sida adumna tawraga kamain yengwaidu ha swaida mangdra leigadaw sarukpudi moigi khodoina satlaga masada hairubana phatro adumna sum matam manghanna leiradi handak soiraroine itaw nusiba adubudi sum ada isu chahi matang sida wa hek hairudawdo haipet khautak sai Matang sabi yengi ni isu. Adumna matang sabi yengli ngaidan ibo nang ngama napunsi supa nupi thi khangdana leidoise.
ꯈꯔ ꯂꯩꯔꯗꯤ ꯆꯩꯁꯨ ꯄꯥꯏꯕꯅ ꯍꯥꯟꯕꯁꯨ ꯌꯥꯏ ꯍꯥꯏꯒꯨꯝꯗꯅ ꯑꯩꯕꯨ ꯃꯁꯥꯗ ꯍꯦꯛꯇ ꯆꯠꯂꯒ ꯍꯥꯏꯔꯨꯔꯁꯤꯔꯅꯦ ꯍꯣꯏꯗ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯆꯍꯤ 95ꯒꯤ ꯌꯪ ꯂꯥꯎꯔꯤꯕ ꯄꯥꯈꯪ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯡꯍꯟꯕꯅꯗꯤ ꯑꯣꯏꯔꯔꯣꯏ ꯍꯌꯦꯡꯃꯨꯛ ꯆꯠꯇꯨꯅ ꯍꯥꯏꯔꯒꯦ ꯑꯁꯨꯝꯅ ꯁꯅꯥꯍꯜ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯕꯥ ꯍꯣꯏ ꯈꯨꯜꯗ ꯊꯕꯥꯕꯨ ꯂꯨꯝꯕ ꯇꯣꯏꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯊꯕꯥ ꯃꯃꯥꯅ ꯀꯦꯊꯣꯛꯅ ꯌꯣꯛꯂꯛꯄꯒꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯃꯔꯤꯟ ꯈꯔ ꯇꯜꯂꯤ ꯊꯣꯏꯅ ꯍꯦꯟꯅ ꯐꯠꯇꯕꯕꯨꯗꯤ ꯅꯠꯇꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯕꯒ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯈꯪꯅꯅꯤꯡꯕ ꯃꯇꯝ ꯍꯥꯏꯗꯨꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯥꯊꯣꯠꯅ ꯊꯕꯥ ꯊꯕꯥ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯥ ꯍꯥꯏ ꯋꯥꯅꯦ ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯃꯁꯤ ꯊꯕꯥ ꯃꯤꯅ ꯈꯨꯝꯃꯛꯇ꯭ꯔꯗꯤ ꯀꯧꯕꯗꯣ ꯀꯣꯛ ꯇꯣꯛꯄ ꯀꯩꯗꯧꯒꯦ ꯃꯥ ꯃꯈꯣꯟꯅꯤꯅ ꯀ꯭ꯋꯥꯛ ꯃꯥꯟꯕꯗꯨꯗ ꯍꯟꯖꯤꯟ ꯀꯧꯔꯤꯕꯗꯣ ꯀꯅꯥꯅ ꯇꯥꯅꯤꯡꯅꯤꯅ ꯇꯧꯔꯤꯅꯣ ꯃꯁꯤ ꯀꯌꯥ ꯑꯗꯨꯝ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯃꯤꯔꯣꯟ ꯊꯨꯡꯗꯕꯤ ꯑꯩ ꯋꯥ ꯍꯥꯏꯔꯝꯒꯦ ꯇꯧꯅꯤꯅꯦ ꯀꯩꯅꯣ ꯀꯩ ꯋꯥ ꯍꯥꯏꯔꯝꯒꯦ ꯍꯥꯏꯕꯅꯣ ꯁꯠ ꯍꯥꯏꯔꯣ ꯑꯩ ꯇꯨꯝꯅꯤꯡꯉꯤ ꯇꯨꯝꯃꯨꯈꯤꯗꯣꯏꯅꯤ ꯇꯨꯝꯁꯤꯠꯀ ꯐꯥꯗ꯭ꯔꯤ ꯑꯩ ꯊꯪꯅꯕꯒꯤ ꯈꯨꯜꯗꯅꯦ ꯅꯅꯦ ꯇꯣꯝꯕꯤꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯗꯧꯔꯤ ꯆꯥꯛꯀꯗꯣ ꯅꯪꯅ ꯈꯔ ꯊꯣꯡꯉꯝꯃꯨ ꯉꯁꯤꯗꯤ ꯑꯁ ꯆꯥꯛ ꯊꯣꯡꯕ ꯀꯥꯏꯅ ꯉꯝꯃꯔꯣ ꯏꯃꯥꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯈꯔ ꯀꯣꯛ ꯊꯣꯡꯉꯝꯕ ꯀꯩꯗꯧꯒꯦ ꯑꯩꯅ ꯆꯥꯛꯇꯣ ꯊꯣꯡꯗꯅ ꯂꯩꯔꯗꯤ ꯊꯕꯛ ꯆꯠꯄꯁꯤ ꯅꯪꯒꯤꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯣꯡꯒꯦ ꯍꯥꯏꯔꯗꯤ ꯉꯁꯥꯏ ꯊꯣꯡꯉꯝꯕ ꯌꯥꯕꯅꯤ ꯏꯃꯥꯅ ꯊꯣꯡꯅꯤꯡꯗꯗꯅ ꯇꯧꯔꯤꯕ ꯑꯣ ꯊꯣꯡꯕ ꯇꯜꯂꯒ ꯍꯦꯛ ꯊꯣꯡꯉꯨꯔꯅꯨ ꯏꯆꯥꯁꯤꯗꯤ ꯆꯔꯥꯗꯣ ꯍꯦꯜꯂꯣ ꯑꯩ ꯍꯥꯏꯔ ꯃꯤꯒꯤꯗ ꯆꯥꯔꯛꯑꯅꯤ ꯏꯃꯥ ꯅꯪꯁꯤ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤꯀꯣ ꯅꯪ ꯃꯆꯥꯒꯤ ꯆꯥꯛ ꯐꯥꯎ ꯊꯣꯡꯅꯤꯡꯗꯦꯕ ꯇꯥꯅꯤꯡꯗꯦ ꯁꯨꯕ ꯑꯗꯨ ꯊꯥꯖꯤꯜꯂꯛꯇꯅ ꯅꯪ ꯅꯍꯤ ꯇꯥꯒꯦꯅ ꯍꯧꯔꯤꯌꯦ ꯑꯩ ꯆꯠꯂꯦ ꯏꯆꯦ ꯇꯣꯝꯕꯤꯅ ꯉꯥꯏꯗꯅ ꯂꯩꯔꯝꯃꯅꯤ ꯑꯗꯨꯒꯅꯦ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯑꯝꯒꯅꯨꯀꯣ ꯏꯔꯦꯟꯖꯅ ꯌꯨꯝꯗ ꯂꯩꯔꯝꯃꯨ ꯅꯪꯒꯤ ꯍꯧꯅꯕꯤ ꯂꯩꯀꯥꯏꯗꯣ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯕꯤꯗꯣ ꯇꯧꯅꯤ ꯑꯃꯨꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯐꯔꯦ ꯀꯩꯅꯣ ꯆꯥꯛꯁꯨ ꯊꯣꯡꯉꯝꯗ꯭ꯔꯕꯅꯤꯅ ꯂꯥꯏꯖ ꯍꯣꯏꯗꯔ ꯀꯩꯅꯣ ꯆꯥꯎꯔ ꯂꯣꯏꯔꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯀꯥꯏꯗꯨꯗꯤ ꯑꯣꯏꯗ꯭ꯔ ꯋꯥꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯒꯦ ꯍꯧꯖꯤꯛꯇꯤ ꯇꯨꯝꯅꯤꯡꯉꯤ ꯉꯥꯏꯍꯥꯛꯇꯪꯒ ꯇꯨꯝꯈꯤꯒꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯉꯁꯤꯁꯨ ꯊꯕꯥ ꯃꯥꯒꯤ ꯅꯨꯄꯥ ꯑꯃ ꯎꯅꯔꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯁꯅꯥꯍꯜꯅ ꯂꯝꯕꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯤꯕꯗꯨ ꯎꯕꯗ ꯂꯥꯏꯖ ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ ꯃꯥꯏꯁꯦ ꯅꯣꯛꯑꯒ ꯑꯩꯈꯣꯏꯗ ꯁꯨꯝ ꯌꯦꯡꯂꯛꯏꯁꯤꯕꯣ ꯊꯕꯥ ꯏꯕꯦꯝꯃ ꯅꯨꯄꯥ ꯄꯨꯝꯅꯃꯛꯁꯦ ꯅꯉꯣꯟꯗ ꯂꯣꯏ ꯌꯦꯡꯉꯕꯣꯏ ꯈꯜꯂꯤꯔꯣ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯁꯦꯡꯕ ꯍꯥꯏꯕꯅꯦ ꯍꯥꯏꯁꯤꯗꯤ ꯌꯦꯡꯉꯣ ꯁꯨꯝ ꯌꯦꯡꯉꯛꯏꯁꯤ ꯌꯦꯡꯉꯣ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯌꯦꯡꯉꯣꯃꯤ ꯅꯪꯕꯣ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯑꯩꯕꯨ ꯍꯥꯟꯅ ꯀꯔꯥꯏꯗꯅꯣ ꯎꯈ꯭ꯔꯒꯨꯝ ꯇꯧꯏꯗ ꯍꯥꯏꯅꯔꯤꯉꯩ ꯁꯅꯥꯍꯜꯗꯨ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯆꯜ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯂꯥꯏꯖꯅ ꯑꯩꯈꯣꯏꯕꯨꯔꯥ ꯈꯨꯔꯥ ꯈꯨꯔꯥꯏ ꯀꯔꯤꯅꯣ ꯑꯗꯣ ꯑꯩꯕꯨ ꯃꯣꯏ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅ ꯑꯗꯨꯝ ꯃꯥꯅꯤ ꯅꯣꯏꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯊꯕꯥꯅ ꯀꯩꯅꯣ ꯑꯗꯣ ꯍꯪꯕꯒꯤꯔꯣ ꯑꯩꯈꯣꯏꯕꯨ ꯈꯥꯝꯃꯤꯁꯦ ꯈꯨꯔꯥ ꯅꯠꯇꯦꯗ ꯁꯨꯝ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯅꯤ ꯑꯗꯣ ꯈꯨꯔꯥꯗꯤ ꯀꯧꯔꯛꯀꯅꯨ ꯅꯣꯏꯁꯨ ꯑꯩ ꯏꯆꯥ ꯄꯥꯈꯪꯅꯤ ꯂꯥꯏꯖꯅ ꯈꯨꯔꯥꯕꯨ ꯄꯥꯈꯪꯅꯦꯕ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯄꯨꯟꯁꯤꯗ ꯅꯨꯄꯤꯒ ꯍꯥꯟꯅ ꯌꯦꯡꯖꯗ꯭ꯔꯤꯀꯣ ꯏꯁ ꯋꯥꯔꯤꯗꯤ ꯑꯗꯣ ꯀꯩ ꯋꯥꯅꯣ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯣ ꯀꯩꯁꯨ ꯂꯨꯕ ꯋꯥꯕꯨꯗꯤ ꯅꯠꯇꯦꯗ ꯁꯣꯝꯒꯤꯁꯦ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯀꯩꯒꯤꯅꯣ ꯁꯣꯝꯅ ꯑꯩꯒꯤ ꯃꯤꯡ ꯍꯪꯉꯤꯕꯣ ꯑꯩ ꯃꯤꯡ ꯈꯪꯉꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯀꯩꯅꯣ ꯁꯣꯝꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯗꯨꯒꯤ ꯑꯩꯁꯦ ꯁꯤꯒꯤ ꯋꯥꯁꯦ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯅꯪ ꯊꯦꯡꯅꯕ ꯉꯥꯏꯔꯤꯁꯦ ꯀꯨꯏꯔꯕꯅꯤ ꯅꯣꯏ ꯈꯨꯜꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯅꯤ ꯅꯪꯗꯤ ꯊꯦꯡꯅꯗꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯦꯡꯅꯔꯤ ꯂꯥꯏꯖꯗꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯅꯤꯡꯕ ꯀꯟꯅ ꯈꯥꯡꯉꯤ ꯃꯔꯝꯗꯤ ꯁꯅꯥꯍꯜ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯒ ꯃꯁꯥꯒ ꯌꯥꯝ ꯆꯥꯟꯅꯗꯕ ꯍꯥꯏꯗꯣ ꯑꯣꯏꯔꯤ ꯊꯕꯥꯁꯨ ꯁꯅꯥꯍꯜꯗ ꯊꯤꯅ ꯆꯩꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯡꯂꯨꯔꯒ ꯁꯅꯥꯍꯜꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯋꯥꯈꯜ ꯈꯜꯂꯛꯏ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯨ ꯀꯔꯤ ꯈꯜꯂꯤꯅꯣ ꯑꯩ ꯋꯥꯈꯜ ꯑꯝꯇ ꯈꯜꯂꯛꯈꯤꯒꯦ ꯀꯣꯟꯅ ꯑꯩ ꯄꯥꯎ ꯍꯥꯏꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯊꯕꯥꯗꯤ ꯁꯅꯥꯍꯜꯗꯒꯤ ꯈꯔ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄ ꯌꯥꯅꯕ ꯍꯥꯏꯗꯅ ꯊꯕꯥ ꯁꯅꯥꯍꯜꯗ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯦ ꯁꯅꯥꯍꯜꯗꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯝꯅꯒ ꯅꯨꯄꯤꯗꯨꯅ ꯍꯔꯥꯎ ꯌꯥꯔꯛꯄꯗꯨꯗ ꯁꯅꯥꯍꯜꯗꯤ ꯁꯦꯜ ꯊꯥꯗꯗꯨꯅ ꯑꯆꯥ ꯑꯊꯛ ꯂꯩꯗꯨꯅ ꯌꯥꯝ ꯇꯣꯏꯅ ꯊꯕꯥꯗ ꯄꯤꯔꯝꯃꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯗꯅꯤ ꯊꯕꯥ ꯑꯃꯗꯤ ꯂꯥꯏꯖ ꯑꯅꯤꯗꯨ ꯁꯤꯡꯖꯨ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯩꯅꯣ ꯊꯕꯥ ꯅꯪꯅ ꯍꯅꯨꯕꯗꯨꯗ ꯌꯥꯔꯦ ꯀꯩꯅ ꯍꯥꯏꯗꯨꯕ ꯀꯩ ꯋꯥꯈꯜꯗꯨꯗ ꯏꯕꯦꯝꯃ ꯅꯪꯁꯤꯗꯤ ꯅꯨꯄꯥꯅꯤꯕꯨ ꯍꯥꯏꯔꯗꯤ ꯍꯅꯨꯕꯐꯥꯎ ꯍꯦꯛ ꯂꯦꯝꯅ ꯊꯥꯗꯦꯗꯣ ꯇꯧ ꯍꯅꯨꯕꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯀꯣꯏꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯗꯒꯤ
ꯃꯥꯅꯕ ꯁꯦꯜ ꯏꯄꯥꯏ ꯄꯥꯏꯕꯗꯧꯅ ꯇꯧꯏ ꯏꯕꯦꯝꯃ ꯏꯀꯥ ꯒꯥꯔꯤꯒ ꯊꯧꯗꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯏꯀꯥ ꯒꯥꯔꯤ ꯊꯧꯕ ꯀꯥꯏꯁꯦ ꯑꯇꯥꯡꯕꯅꯤ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯈꯪꯉꯤꯕ ꯑꯁ ꯊꯕꯥ ꯅꯪꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯥꯗꯣ ꯌꯥꯝ ꯑꯍꯜꯅꯤ ꯅꯪꯒ ꯌꯥꯝ ꯆꯥꯟꯅꯗꯦꯀꯣ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯁꯨꯝ ꯗꯤꯜ ꯂꯦꯟꯕꯩ ꯋꯥꯅꯤ ꯑꯗꯨꯗꯒ ꯂꯩꯗꯧ ꯅꯠꯇꯦꯗꯅ ꯑꯩꯁꯨ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯨꯕꯗ ꯁꯤꯡꯖꯨꯁꯦ ꯊꯤꯜꯂꯛꯑꯝꯃꯤꯁꯤꯡ ꯑꯗꯨ ꯅꯪ ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯟꯅꯨꯕꯁꯤꯗꯒ ꯂꯩꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁ ꯍꯩꯅꯗꯦꯀꯣ ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯐꯥꯒꯤ ꯑꯣꯏꯔꯁꯨ ꯍꯩꯅꯗꯦ ꯍꯥꯏꯔꯤꯕꯁꯤꯡ ꯍꯩꯅꯗ꯭ꯔꯒ ꯀꯔꯤꯒꯤ ꯍꯟꯅꯨꯕꯗꯨꯒ ꯈꯪꯅꯔꯤꯒꯦ ꯍꯥꯏꯕ ꯇꯟꯗ꯭ꯔ ꯈꯪꯗꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯕꯦꯝꯃ ꯃꯥꯗꯤ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯏ ꯈꯪꯉꯕ ꯉꯁꯤ ꯉꯔꯥꯡꯗ ꯈꯪꯅꯕ ꯑꯣꯏꯔꯁꯨ ꯁꯤꯃ ꯆꯥꯅꯤꯡꯉꯤ ꯁꯤꯃ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕꯗ ꯂꯣꯏꯅ ꯌꯥꯏ ꯃꯕꯨꯛꯀꯗꯤ ꯇꯤꯛ ꯐꯩ ꯈꯪꯉꯕ ꯑꯣꯏꯅꯤ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯋꯥꯅꯤꯗ खरा लेरगा तोकनरदौने यारेसे मागी वासे तोसे सिंजु सिदुम चासिलो सि चाबा लोइरगा तातोपो उनरुदोइन थबा नंग हेदि हेमलबनिको एदि हाइबिरिसिन सोमदसु सनाहलदि थबाना यारक्लबनी हाइदना वखल याम नुंगाइने लैरि पुखरी मपान अदुदा इका गारिदु इसै ngangnangdana sami तौरिबा मओंगदु उबदा मनाक अदवाइदा फि सुदुन लैरिबा लेकाइगी मौसिंना कहीं इबुंग सनाहलसे हंदक्ति वखल याम नुंगाइबा मालिको नसाइदगी इसैगा ngangnangdana यामोंदा नुंगाइना उइयेबा इतैमा हंदक्ति ननाउसि वखल खरा नुंगाइ हाइता वखल नुंगाइरिङैदुदा मौ अमदि जिलहौबा फबनिको सनाहल पापीना हाइगुमदना सनाहल करिगिनो नंगना हौसिक फाउबा नुपी थीदना लैरिसिबो लेकाइसे लैरिबा नंगा हुमिन कामिनबना ताउसिंदि नुपी एंगांग थीदना लोइना मसा मसु साउनख्रे अदुगा नंगना हौसिक फाउबा कैदौ लैरिगेबा इदैमा तंजा अमसुम इसा सादना तौरिनिदा तंजा साबा ngaइरिङैदा नंग सुक साबा सोइरोइ कोइपो सुक साबा सोइरोइ इदैमा होइसिदि सनाहल नंगनबु यारादि इदैमा नंगी नुपी अमा सेंबिरके अखोइ इपामदगिनि सेलगा पाइख्रबजान मसादो सेंदोइ साबिनि सेंदोइ सान्दोपि चाहीबुदि निफु मया ओइदौरमनि नंगा याम सानादोइ माले नंग अदु लौरदि याम नुंगाइदोइ जानि यारनि यारनि तैम सेंबिरनु अई नुपीगा थिखिरोइदा अदो इतै मयाम अई अमुक हालमगे तपना मुक हाइजै सो अइदुगा कुइना लैबा याबा जानाते जाक याम ngangadori थारोना तौरि सियेंगुको नुपी सेंबिगे हाइरुबदगी इकाइरा मालेने सेंख्रेनि मसे मसे इखोइ मयाम तानरगा नुपी अमा सेंबिदबा याररोइ इनि लैमदो मसा नुपा सिगी खनबदा मथ्वाइ याम वारबनि मतम खरसु हौखि नोमगी नुमितनि लेम्बा अमदि सनाहल थबा होइगे खुलदा थबाना चानिंगे हाइबा असा थखर थिनबा लाकपनि लेम्बा लंबीदुदा सतना सतना वरिसु सानरि इतो एदि नंगना अंगांग लैसाबी मजा सिदा तौरिबा मयामसे हयेंग ओइबो ओइदोरिब्रा कया थाजदेको इस करी थाजद्रिबा नंदे कमाइन थाजदोइ लेइख्रबा पाखंग नंगोंदा नसागुम्बिदुना कमानि यारैनो सिगी अइना खलिसि नहांदगी इरा इतो अदु नंगसु हेनमन्ट्रो अरिबा पाखंग नैना अंगांग कोइबा यादे काइना लैब्रादा नंगसु वरिदि अदुगी वा नतेदा अइना हाइदि नुपी मसादुना इताउबु थमोइ सेना नुसिरिरा नत्रगा निहाकी मतम लेलिरा सिनिदा हाइबिदि हाइनि हौसिकानगी नुपीसिंगसे पुरा मोंग अमनिको होय लोइनमकपुदि नतेको अदा खरा लैरि यामना ngamba नुसिबा सादुना कोइरगा नुपीदुदगी सेल थुम मयाम अमा साथोक थाक्तोकलगा अतोपा अमदा फट चेंथोखि होइनि नंग हाइदुसु अदो थबाबु अतोपा नुपागा कोइजा अदु बइना खंगबो नंगना कोइबा नुपीगी मरमदा अइना कमाइ खंदुइ अइदि हाइबिदि हाइनि मतम लैरिङैसिदा वखल खलौको नत्रदि नुपीदुना हुंदोकपिरमदि ताउ नंग नपुनसिदा नुपी फंगबै वा लैत्रि सिमदि हाइबिगी होइसे अइसु मागी मोंग येंथोके वरी साना साना लाकपैरा कैनो खंदे यौबु यौ इबानीना उनसे हाइनखिबा मफमदि कै कनामता उदिना स्वाइदा थोक पुथोकपिरगद्रो नंग नुपीदुबो थोलकनि हे नहान दैना दुक फजना हाइख्रबदुबो ngally तौरियोरमनि ngak ngairसे होय होय अइसे सुम खनजिलुबदा नोकतौदंगाइ इसा सावरबा अइना अइगी ताउ पाखंग सरिगे हुसिपु नुपी उनबगा चटलिबने अदो कैदौर सिबु मीना तौनदबा थबक अइगी मतेंग पांगमुनि खंदो असमना हाइनरिङै थबासु लाइजगा तौरगा थोकलै थबा माबु ngaइबा सनाहल अमदि लेम्बबु उबदा बिट याम हनबा हाइदो ओइरबनि अदुबु नोक्सिनदुना थासनाहल क्याम कुइरगे आइबु ngaइबा कैसु कुइज्रिदा अइखोइसु लाकपुदा ngaइरि ओ
ꯉꯥꯏꯍꯥꯛ ꯉꯥꯏꯍꯟꯕꯒꯤ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯩ ꯐꯠ ꯊꯣꯛꯂꯛꯄ ꯌꯥꯗꯗꯧꯕꯅꯤ ꯁꯥꯎꯗꯨꯗ ꯑꯗꯣ ꯁꯤꯜꯂꯧ ꯑꯩꯅ ꯅꯪꯒꯤ ꯑꯆꯥ ꯑꯊꯛꯁꯤꯡ ꯄꯨꯔꯛꯄꯅꯤ ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯁꯤꯡꯗꯣ ꯈꯥꯎꯁꯤꯗ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯤꯗ ꯁꯤꯗꯤ ꯇꯥ ꯁꯅꯥꯍꯜ ꯌꯥꯝꯁꯤꯅ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯄꯤꯖꯅꯤꯡꯗꯅ ꯄꯨꯔꯛꯄꯁꯤ ꯂꯧꯁꯤꯜꯂꯨꯁꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯉꯒꯦ ꯇꯥ ꯁꯅꯥꯍꯜ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ ꯁꯅꯥꯍꯜ ꯊꯕꯥ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯂꯦꯝꯕꯒꯤ ꯃꯃꯥꯡꯗ ꯈꯤꯇꯪ ꯏꯀꯥꯏ ꯀꯩꯅꯣ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯆꯪꯉꯒꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ ꯀꯩ ꯇꯥ ꯁꯅꯥꯍꯜ ꯌꯨꯝꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯍꯧꯗꯕ ꯑꯗꯨꯒꯤꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯅ ꯊꯦꯡꯅꯔꯁꯤ ꯆꯪꯉꯨꯁꯨ ꯅꯪꯁꯨ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯍꯣꯏ ꯑꯁꯨꯝꯅ ꯊꯕꯥ ꯃꯥꯗꯤ ꯁꯅꯥꯍꯜꯗꯒꯤ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯝꯃꯤ ꯁꯅꯥꯍꯜ ꯃꯥꯁꯨ ꯊꯕꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯔꯝꯃꯤ ꯁꯅꯥꯍꯜ ꯃꯇꯥꯎ ꯂꯦꯝꯕꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨꯁꯨ ꯋꯥꯈꯜ ꯈꯟꯊꯔꯛꯏ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯕꯥꯕꯨ ꯂꯣꯟꯅ ꯁꯦꯟꯅꯕ ꯁꯨꯝ ꯍꯧꯔꯕꯅꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯉꯁꯤꯁꯨ ꯊꯕꯥ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯅꯨꯄꯥ ꯑꯃ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯣꯝꯕꯅ ꯊꯕꯥ ꯅꯪꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯄꯥꯎ ꯖꯥꯠ ꯌꯥꯝ ꯇꯥꯏꯀꯣ ꯑꯩ ꯁꯥꯎꯖꯔꯛꯀꯅꯤ ꯅꯪ ꯏꯁ ꯀꯔꯤ ꯄꯥꯎ ꯇꯥꯔꯤꯕ ꯑꯩꯅ ꯀꯩꯗꯧꯔꯗꯅ ꯅꯪꯅ ꯁꯥꯎꯗꯣꯏꯁꯤꯅ ꯀꯩ ꯃꯔꯝꯒꯤ ꯈꯪꯗꯦ ꯅꯪꯁꯦ ꯃꯤꯅ ꯅꯨꯄꯥ ꯌꯥꯝ ꯀꯣꯏ ꯀꯥꯏꯅ ꯍꯥꯏꯅꯩꯀꯣ ꯑꯩꯒꯤ ꯏꯇꯥꯎꯁꯤꯡꯅꯁꯨ ꯅꯪꯒꯤ ꯃꯔꯝꯗ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯩ ꯃꯗꯣ ꯑꯩ ꯇꯥꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯣꯏ ꯄꯨꯡꯉꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯛ ꯐꯖꯕꯁꯤꯗ ꯃꯣꯏꯅ ꯀꯜꯂꯛꯇꯨꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯪꯉꯕ ꯃꯣꯏꯅ ꯑꯩ ꯀꯣꯏꯕ ꯐꯪꯍꯧꯗꯕꯒꯤ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯕ ꯋꯥ ꯉꯥꯛꯇꯒꯤꯁꯨ ꯅꯠꯇꯦꯗ ꯅꯪꯒꯤ ꯅꯑꯣꯡꯁꯨ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯀꯩꯅꯣ ꯃꯤꯇꯧ ꯇꯧꯏꯀꯣ ꯑꯩꯗꯤ ꯅꯪꯁꯦ ꯏꯁꯤꯡꯗ ꯆꯤꯡꯅꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯏꯌꯣꯡꯅ ꯀꯔꯤ ꯇꯧꯔꯗꯅ ꯑꯝꯇ ꯈꯨꯝꯃꯧꯅꯦ ꯅꯆꯤꯟꯗ ꯈꯨꯝꯃꯣꯕ ꯑꯩꯒꯤ ꯏꯌꯣꯡꯅ ꯀꯩꯗꯧꯔꯗꯅ ꯑꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯈꯪꯖꯗꯧꯅꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯗ꯭ꯔꯁꯨ ꯇꯥꯇꯣꯝꯕ ꯅꯪꯒꯤꯁꯦ ꯁꯨꯝ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯕ ꯀꯥꯏꯗꯨꯔꯣ ꯈꯠꯅꯕ ꯍꯧꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯩꯗꯤ ꯑꯁꯦꯡꯕ ꯁꯨꯝ ꯍꯩꯖꯕꯅꯤ ꯊꯕꯥ ꯃꯥꯁꯨ ꯇꯣꯝꯕꯅ ꯍꯥꯏꯔꯤꯕꯗꯨꯗ ꯉꯝꯅꯕ ꯈꯨꯝꯃꯤ ꯑꯣ ꯌꯥꯔꯦ ꯈꯪꯉꯦ ꯇꯥꯇꯣꯝꯕ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯍꯥꯏꯕ ꯄꯪꯂꯧ ꯂꯧꯗꯣꯏꯔꯗꯤ ꯏꯕꯥꯅꯤ ꯇꯣꯛꯅꯔꯁꯤ ꯑꯁꯦꯡꯕ ꯍꯥꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯁꯥꯎꯅꯤꯡꯉꯝꯃꯅꯤꯅꯦ ꯍꯦ ꯇꯣꯝꯕ ꯍꯥꯏꯕ ꯅꯨꯔꯥ ꯊꯥꯡ ꯅꯪꯅ ꯍꯥꯏꯗꯣ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯗꯤ ꯅꯣꯏ ꯅꯄꯥꯗꯨꯅ ꯍꯥꯏꯕ꯭ꯔꯥ ꯏꯁ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯄꯥ ꯄꯟꯕꯒꯤ ꯅꯠꯇꯦꯗꯣ ꯅꯪꯒꯤꯁꯦ ꯑꯩꯅ ꯁꯨꯝꯍꯟꯕꯁꯤꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯅ ꯎꯁꯤꯠꯇꯣꯏꯕ ꯎꯁꯤꯠꯇꯤ ꯀꯩꯅꯣ ꯅꯪꯕꯨꯗꯤ ꯏꯕꯦꯝꯃ ꯅꯪ ꯅꯨꯄꯤ ꯑꯣꯏꯔꯝꯕꯒꯤ ꯐꯕꯅꯤꯀꯣ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯑꯣꯏꯔꯝꯃꯕꯗꯤ ꯅꯪ ꯉꯁꯥꯏꯅ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯔꯅꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯐꯨꯅꯤ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯐꯨꯑꯣꯕ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯀꯣꯜ ꯀꯟꯅ ꯉꯥꯡꯅꯔꯛꯄꯗꯨꯗ ꯂꯥꯏꯖꯅ ꯑꯅꯤꯗꯨ ꯈꯥꯝꯗꯣꯔꯛꯏ ꯊꯕꯥ ꯌꯥꯔꯦꯁꯦ ꯅꯪꯅ ꯅꯨꯄꯤꯅꯤ ꯅꯪꯅ ꯈꯔ ꯍꯜꯂꯣꯕ ꯌꯨꯝ ꯆꯠꯁꯤ ꯂꯥꯛꯑꯣꯁꯤ ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯤ ꯅꯍꯥꯛꯑꯣꯃꯤ ꯅꯪꯕꯣ ꯆꯠꯂꯁꯦꯕ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯂꯥꯞꯇꯛꯅ ꯁꯅꯥꯍꯜ ꯃꯥꯅꯁꯨ ꯎꯔꯝ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯣ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯨꯕ ꯇꯧꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨ ꯁꯅꯥꯍꯜ ꯃꯪꯒꯣꯜ ꯃꯁꯤ ꯑꯗꯨꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯇꯣꯝꯇꯁꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯊꯕꯥꯒꯤꯁꯤꯕꯨ ꯑꯩꯕꯨ ꯁꯥꯟꯅꯔꯤꯕ ꯀꯥꯏꯗꯨꯔꯅꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤꯕꯨ ꯉꯁꯥꯏ ꯎꯅꯍꯧꯕ ꯅꯨꯄꯥꯗꯨꯅ ꯀꯅꯥ ꯀꯩꯒꯤꯅꯣ ꯃꯥꯅ ꯅꯣꯡꯃꯇ ꯑꯩꯒ ꯋꯥꯔꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯁꯤ ꯌꯥꯗ꯭ꯔꯤꯁꯤꯅ ꯑꯩꯅ ꯆꯤꯡꯅꯔꯤꯁꯤ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯃꯥꯅ ꯑꯩꯕꯨ ꯈꯟꯅꯅꯕꯒꯤ ꯑꯇꯣꯞꯄ ꯃꯔꯝ ꯑꯝꯇ ꯂꯩꯇꯦ ꯃꯇꯥꯡꯗꯨꯗ ꯃꯃꯥ ꯂꯩꯃꯅ ꯏꯕꯨꯡꯉꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯎꯅꯦ ꯍꯩꯃ ꯃꯤꯅ ꯀꯧꯔꯤ ꯀꯥꯁꯤ ꯈꯨꯝꯗꯦ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯂꯩꯔꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯉꯥꯎꯔꯖꯥꯠꯅ ꯇꯧꯔꯤꯕꯁꯤꯕꯨ ꯉꯥꯎꯔꯖꯥꯠ ꯇꯧꯔꯕ꯭ꯔꯥ ꯍꯩ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯏꯃꯥ ꯈꯪꯉꯤ ꯇꯞꯅ ꯏꯪꯅ ꯀꯧꯕ ꯀꯩꯗꯧꯒꯦ ꯅꯨꯃꯤꯗꯥꯡꯁꯦ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤꯗꯨꯕꯨ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯉꯥꯎꯔꯦꯗꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤ ꯃꯌꯥꯝꯗꯨ ꯅꯪ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯑꯗꯨꯕꯨꯕ ꯀꯩ ꯍꯥꯏꯒꯦꯅ ꯀꯧꯕꯅꯣ ꯑꯩ ꯑꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯃꯁꯤꯕꯨ ꯀꯩꯅꯣ ꯉꯥꯎꯗꯣꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯣꯏ ꯏꯃꯥ ꯆꯪꯉꯝꯃꯨ ꯑꯩꯁꯨ ꯆꯪꯉꯒꯦ ꯌꯥꯝ ꯊꯨꯅ ꯆꯪꯉꯣꯀꯣ ꯑꯃꯨꯛ ꯑꯗ꯭ꯋꯥꯏꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯅ ꯂꯩꯔꯅꯨ ꯁꯅꯥꯍꯜ ꯉꯁꯥꯏ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨ ꯃꯈꯥ ꯇꯥꯏ ꯍꯣꯏꯗ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯅꯨꯄꯥꯅꯤ ꯀꯩ ꯉꯔꯥꯡꯒꯤ ꯑꯉꯥꯡ ꯄꯤꯇꯋꯥ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯝꯍꯟꯕ ꯌꯥꯕ꯭ꯔꯥ ꯑꯩꯁꯨ ꯉꯝꯅꯕ ꯇꯧꯔꯒ ꯂꯧꯗ꯭ꯔꯗꯤ ꯂꯧꯔ ꯂꯣꯏꯔꯦ ꯀꯩ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯅꯥꯍꯜ ꯃꯥꯗꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯪꯅꯕꯒꯤ ꯁꯅꯥꯔꯩꯗꯨ ꯇꯥꯊꯣꯠ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯏꯆꯦ ꯀꯩꯊꯦꯜ ꯊꯣꯛꯇ꯭ꯔꯕ꯭ꯔꯣ ꯉꯁꯤꯗꯤ ꯍꯩꯃ ꯁꯅꯥꯔꯩ ꯍꯣꯏꯅꯦ ꯏꯆꯦꯁꯤ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯊꯣꯛꯇ꯭ꯔꯦ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥꯁꯦ ꯅꯥꯄꯤ ꯉꯥꯛꯇ ꯉꯥꯏꯔꯤ ꯁꯤ ꯈꯔ ꯐꯣꯏꯗꯣꯛꯀꯦꯅ ꯊꯣꯛꯇ꯭ꯔꯦ ꯑꯣ ꯑꯗꯣ ꯏꯆꯦꯗꯤ ꯆꯒꯦꯝ ꯄꯣꯝꯕ ꯌꯥꯝ ꯄꯥꯝꯕꯗꯨꯗ ꯏꯟꯁꯥꯡꯁꯦ ꯃꯍꯥꯎ ꯌꯦꯡꯉꯣ ꯍꯩꯗꯅ ꯈꯔ ꯊꯤꯜꯂꯛꯄꯅꯤ ꯍꯣꯏꯅꯦ ꯐꯔꯦꯗ ꯆꯥꯅꯤꯡꯗꯅ ꯂꯩꯔꯝꯃꯤꯅꯦ ꯑꯩꯁꯨ
ꯍꯣꯔꯦꯟ ꯍꯥꯎꯅ ꯆꯥꯊꯔꯒꯦ ꯆꯥꯛꯇꯤ ꯊꯣꯡꯂꯕ꯭ꯔꯥ ꯏꯆꯦ ꯍꯣꯏꯒꯤ ꯊꯣꯡꯗ꯭ꯔꯤꯗ ꯆꯥꯛꯀ ꯁꯤ ꯂꯣꯏꯔꯒ ꯑꯩꯅ ꯊꯣꯡꯗꯣꯔꯤꯕꯅꯤ ꯊꯦꯡꯉꯤꯗ ꯊꯕꯥꯗꯤ ꯂꯩꯇ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯂꯩꯕꯅꯤ ꯃꯥ ꯂꯩꯔꯤꯗꯨꯉꯥꯏ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯟ ꯑꯀꯨꯟꯕꯤ ꯁꯥꯗꯅ ꯇꯨꯝꯃꯝꯈꯤꯅꯤ ꯑꯩꯈꯣꯏ ꯊꯕꯥꯁꯤꯁꯨꯅꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯂꯩꯁꯥꯕꯤ ꯃꯥꯅ ꯏꯃꯨꯡꯒꯤ ꯀꯔꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯁꯤꯅꯤꯗꯤ ꯈꯪꯗꯦ ꯃꯥꯅ ꯇꯧꯔꯤꯕ ꯑꯃ ꯑꯗꯨꯒ ꯈꯪꯕ ꯅꯠꯇꯦꯗ ꯏꯕꯦꯝꯃ ꯍꯥꯏꯔꯨꯔꯒꯅ ꯀꯟꯈꯤꯕ ꯃꯆꯤꯜ ꯑꯁꯤꯅ ꯍꯥꯟꯅ ꯈꯨꯝꯃꯛꯀꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯏꯆꯦ ꯑꯩꯁꯨ ꯈꯪꯗꯦ ꯃꯤꯅ ꯍꯥꯏꯅꯕꯩ ꯋꯥꯅꯤꯀꯣ ꯑꯩꯈꯣꯏ ꯊꯕꯥꯁꯦ ꯅꯨꯄꯥꯒ ꯌꯥꯝ ꯀꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯤꯅ ꯍꯥꯏꯕꯗ ꯅꯨꯄꯥꯒꯁꯦ ꯁꯤꯟꯗꯅ ꯌꯥꯝ ꯎꯅꯩ ꯍꯥꯏꯀꯣ ꯏꯆꯦ ꯇꯠꯇꯤ ꯁꯥꯟꯅꯔꯦ ꯅꯪ ꯍꯥꯏꯗꯨꯕꯨ ꯑꯆꯨꯝꯕꯔꯅꯦ ꯑꯗꯨꯗꯤ ꯈꯪꯗꯦ ꯏꯆꯦ ꯑꯩꯁꯨ ꯃꯤꯅ ꯍꯥꯏꯅꯕꯩ ꯋꯥꯅꯤ ꯅꯣꯡꯃꯅ ꯑꯃꯒ ꯑꯃꯨꯛ ꯑꯗꯒꯤ ꯑꯃꯒ ꯑꯃꯨꯛ ꯅꯨꯄꯥ ꯁꯤꯟꯗꯅ ꯌꯥꯝ ꯎꯅꯩ ꯍꯥꯏꯌꯦ ꯏꯆꯦ ꯏꯆꯦꯅ ꯈꯔ ꯑꯃꯨꯛꯇ ꯍꯥꯏꯌꯨꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯟꯅꯤ ꯑꯗꯨꯅ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯁꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯊꯕꯥꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯅꯤ ꯁꯅꯥꯔꯩꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥꯁꯨ ꯇꯥꯍꯧꯏ ꯀꯩꯅꯣ ꯏꯗꯣꯝꯆꯥ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯑꯩꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯕꯤꯔꯤꯁꯤꯕꯣ ꯍꯩꯃ ꯊꯕꯥ ꯅꯪꯁꯨ ꯍꯧꯒꯠꯂꯛꯂꯕ꯭ꯔꯥ ꯏꯗꯣꯝꯆꯥꯒꯤꯁꯦ ꯅꯪꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯅꯠꯇꯦꯀꯣ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯁꯨꯝꯅ ꯍꯥꯏꯅꯩꯌꯦꯗꯅ ꯆꯨꯝꯅꯗ ꯍꯥꯏꯔꯝꯕꯅꯤꯗ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯔꯒ ꯈꯨꯜ ꯂꯩꯀꯥꯏ ꯀꯔꯤ ꯃꯊꯧ ꯂꯩꯒꯦ ꯃꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯅꯩꯗꯨꯕꯣ ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦ ꯅꯪ ꯉꯥꯡꯉꯤꯗꯨ ꯀꯩꯅꯣ ꯑꯗꯨꯝꯅ ꯅꯨꯄꯥ ꯃꯁꯤꯡ ꯈꯪꯗꯅ ꯀꯣꯏꯔꯒ ꯌꯥꯝ ꯐꯖꯔꯦꯅꯦ ꯅꯪ ꯌꯥꯝ ꯐꯖꯔꯦꯕ ꯅꯃꯥꯏꯒꯗꯣ ꯐꯧꯔꯥꯃꯨꯛ ꯄꯥꯛꯑꯦ ꯁꯅꯥꯔꯩ ꯃꯊꯧ ꯂꯩꯕ ꯂꯩꯇꯕ ꯇꯣꯛꯈ꯭ꯔꯣ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯍꯩꯋꯥꯅꯤ ꯍꯣꯏ ꯅꯨꯄꯥꯗꯤ ꯃꯤ ꯂꯣꯏꯅ ꯀꯣꯏꯅꯩ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯣꯏꯕꯗꯤ ꯃꯤꯅ ꯀꯩꯁꯨ ꯐꯖꯅ ꯉꯥꯡꯅꯗꯕꯅꯤ ꯊꯕꯥ ꯏꯗꯣꯝꯆꯥꯒꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯅ ꯐꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤꯀꯣ ꯅꯪ ꯂꯥꯟꯅ ꯈꯟꯅꯨ ꯍꯣ ꯑꯗꯨꯕꯨꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯩꯅ ꯀꯣꯏꯅꯤꯡꯕ ꯅꯨꯄꯥ ꯀꯣꯏꯕꯗ ꯏꯗꯣꯝꯆꯥꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯏꯗꯣꯝꯆꯥꯅ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯄꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯦ ꯄꯥꯟꯅꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯊꯕꯥ ꯏꯗꯣꯝꯆꯥꯒꯤꯁꯦ ꯅꯪꯕꯨ ꯐꯅꯤꯡꯕꯒꯤ ꯀꯔꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯤ ꯊꯕꯥ ꯅꯪꯕꯨ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯀꯩꯁꯨ ꯏꯗꯣꯝꯆꯥꯗꯤ ꯅꯁꯛꯇꯨ ꯊꯤꯔꯕꯅꯤꯅ ꯂꯩꯁꯥꯔꯤꯉꯩ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏꯕ ꯐꯪꯉꯛꯑꯝꯃꯣꯏꯅꯦ ꯑꯗꯨꯒꯤ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯕꯗ ꯀꯜꯂꯛꯏꯕ ꯑꯃ ꯑꯣꯏꯔꯝꯅꯤ ꯊꯕꯥ ꯀꯩꯅꯣ ꯅꯪꯅ ꯅꯗꯣꯝꯆꯥꯗ ꯉꯥꯡꯂꯤꯕ ꯈꯣꯟꯗꯣ ꯍꯩꯃ ꯊꯕꯥ ꯅꯪꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯅ ꯃꯥꯅꯤ ꯑꯩꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯑꯣ ꯐꯔꯦ ꯏꯆꯥꯅꯤ ꯏꯆꯜꯅꯤ ꯍꯥꯏꯗꯅ ꯑꯗꯨꯛ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯧꯗ꯭ꯔꯒ ꯇꯣꯛꯎ ꯀꯩ ꯃꯗꯨꯗ ꯃꯥꯡꯉꯒꯅꯦ ꯅꯊꯟꯇ ꯃꯥꯡꯖꯗꯧꯕ ꯏꯆꯦ ꯑꯩ ꯆꯠꯂꯒꯦ ꯅꯆꯥꯅꯨꯄꯤ ꯃꯤꯉꯝꯕꯤꯁꯦ ꯑꯩꯈꯣꯏꯒ ꯄꯥꯟꯅꯕꯒ ꯉꯝꯄꯣꯟꯇꯦ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯔꯒ ꯑꯣꯟꯁꯤꯜꯂꯒ ꯁꯤꯛꯀꯤꯕꯨ ꯇꯧꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤ ꯊꯕꯥꯅ ꯃꯤꯁꯤꯡꯁꯦ ꯃꯊꯧꯗꯤ ꯑꯣꯈꯥꯛ ꯂꯩꯇ꯭ꯔꯕꯖꯥꯠ ꯅꯣꯡꯉꯥꯟꯕꯒ ꯃꯤꯒꯤ ꯃꯌꯨꯝꯁꯤ ꯂꯥꯛꯑꯒ ꯈꯠꯅꯕ ꯍꯧꯔꯔꯤꯕꯅꯤꯅꯦ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯊꯕꯥ ꯑꯃꯗꯤ ꯁꯅꯥꯍꯜ ꯑꯅꯤꯗꯨ ꯎꯅꯔꯝꯃꯤ ꯀꯩꯅꯣ ꯇꯥ ꯁꯅꯥꯍꯜ ꯀꯩ ꯂꯩꯔꯒꯦ ꯅꯪꯅ ꯑꯩ ꯊꯟꯅ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯔꯤꯗꯨꯕꯣ ꯀꯩꯁꯨ ꯂꯩꯇꯦꯗ ꯁꯨꯝ ꯎꯅꯤꯡꯗꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯪꯗꯣ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯅꯣꯏ ꯅꯃꯥꯟꯅꯕꯤꯗꯨꯒ ꯁꯨꯝ ꯊꯣꯛꯂꯛꯄꯗꯣ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯈꯪꯗꯕ ꯑꯗꯨꯒꯤ ꯅꯊꯟꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯅꯤꯗ ꯍꯣꯏꯁꯦ ꯑꯗꯣ ꯁꯠ ꯍꯥꯏꯔꯣ ꯑꯩ ꯆꯪꯉꯒꯦ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏꯕ ꯑꯩ ꯊꯕꯥ ꯅꯪ ꯁꯤꯗꯤ ꯂꯥꯛꯄꯒ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯌꯦ ꯑꯩꯒꯁꯦ ꯀꯔꯤꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯦꯛ ꯇꯧꯔꯒ ꯌꯨꯝꯗ ꯆꯪꯉꯒꯦ ꯀꯔꯤꯅꯣ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯕ ꯐꯪꯗꯦ ꯋꯥꯅꯤ ꯅꯨꯡꯁꯤꯗꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯇꯥ ꯁꯅꯥꯍꯜ ꯁꯨꯃꯥꯏꯅ ꯅꯨꯄꯥꯒ ꯎꯅꯕꯁꯦ ꯂꯩꯀꯥꯏ ꯃꯤꯅꯒ ꯎꯔꯒ ꯌꯥꯝ ꯐꯖꯗꯦ ꯇꯧꯕꯅꯤ ꯁꯅꯥꯍꯜ ꯃꯄꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ ꯌꯥꯝ ꯋꯥꯈꯜ ꯇꯥꯕꯤꯒ ꯁꯥꯏ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯎꯅꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯗꯣ ꯑꯩꯅ ꯈꯪꯉꯔꯣꯏ ꯁꯤꯅꯤꯅꯦ ꯃꯥꯅ ꯈꯜꯂꯤꯕꯣ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯎꯅꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯕꯅꯤꯅ ꯀꯔꯥꯏꯗ ꯀꯩꯊꯦꯜꯗꯔ ꯀꯩꯅꯣ ꯑꯣꯏꯅ ꯎꯅꯔꯨꯁꯤ ꯑꯗꯨꯗ ꯆꯠꯂꯁꯤ ꯑꯁ ꯀꯩꯊꯦꯜꯗ ꯑꯩ ꯇꯜꯂꯤꯗ ꯆꯠꯂꯒꯨꯝꯁꯤ ꯑꯩ ꯆꯠꯅꯤꯡꯗꯦꯕ ꯀꯩꯁꯨ ꯀꯨꯏꯗꯧ ꯅꯠꯇꯦ ꯀꯩ ꯅꯪꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯨ ꯂꯩꯕꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯆꯥ ꯑꯊꯛ ꯑꯍꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯤꯒꯦ ꯇꯧꯕꯅꯤ ꯑꯩꯗꯣ ꯉꯁꯤꯁꯦ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯈꯔ ꯐꯪꯕ ꯑꯗꯨꯒꯤꯅꯤꯗ ꯁꯦꯜ ꯐꯪꯉꯦꯕ ꯑꯁꯦꯡꯕꯔꯣ ꯍꯥꯏꯁꯦ ꯇꯥ ꯁꯅꯥꯍꯜ ꯍꯣꯏ ꯑꯗꯨꯗꯤ ꯀꯨꯏꯗꯕꯤꯗ ꯉꯥꯏꯍꯥꯛ ꯐꯠ ꯆꯠꯂꯨꯔꯁꯤ ꯍꯣꯏꯅꯦ ꯁꯠ ꯂꯩꯔꯨꯔꯒ ꯍꯜꯂꯁꯤ ꯑꯩꯁꯨ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜꯅ ꯊꯕꯥꯕꯨ ꯑꯦꯒꯥ ꯒꯥꯔꯤꯗꯨꯗ ꯇꯣꯡꯍꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩꯊꯦꯜ ꯆꯠꯄꯒꯤ ꯃꯍꯨꯠ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯅꯥꯍꯜꯅ ꯊꯕꯥꯕꯨ ꯅꯝꯗꯅ ꯆꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯁꯅꯥꯍꯜꯅ ꯊꯕꯥꯕꯨ ꯂꯦꯝꯕꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯀꯥ ꯃꯅꯨꯡ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯊꯕꯥ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯀꯟꯅ ꯂꯥꯎꯏ ꯇꯥ ꯁꯅꯥꯍꯜ ꯊꯣꯡꯁꯤ ꯍꯥꯡꯉꯣ ꯍꯥꯏꯕꯅꯦ ꯊꯣꯡꯁꯤ ꯍꯥꯡꯉꯣ ꯍꯥꯏꯁꯤ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯊꯣꯡꯁꯤ ꯍꯥꯡꯉꯣ ꯍꯥꯏꯔꯒ ꯍꯥꯡꯅꯤꯌꯦ ꯍꯦ ꯍꯅꯨꯕ ꯀꯣꯛꯇꯥꯡ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯕꯅꯦ ꯅꯪ ꯑꯩꯁꯦ ꯀꯩꯊꯦꯜꯗ ꯆꯠꯄ ꯁꯥꯔꯒ ꯅꯪꯅ ꯑꯩ ꯀꯗꯔ ꯇꯧꯔꯒ ꯆꯦꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯊꯣꯡꯁꯤ ꯍꯥꯡꯉꯣ ꯍꯥꯏꯕꯅꯦ ꯁꯅꯥꯍꯜ
Hay Sanahal haiba nupi phangdaba thong si hango haibani thong hangoi si kanadano yadi ni thong si jo hangba kaino aibo asigi haduba sida ngasi si seladro torisibo hoi ma ai ni mangjare dana hoi ma ai lobu lao nacha haduba nupi thiba khangdaba bana kadar tawraga phamire adumna manung adudagi koilaw lawribadu tabada ida nangi nupi khusin sidi berani nupi sien braibo aigi thonga se loi tek pu tare torisi kasai di thong si thin masu wa jibu khangdi wan panadi kanna thile hera thongi wadi kashu khalu tiesu hayengai dum singbi ngasi ahing sida len kisu nupi se amta mai pak na sien kisi as thong thili bu makhol sidi phana phana kali he nupi sien braibo ayuni da sa ta ni ko mo da nang sigi ingdi kari wathana matha sab nang na marolam haying nongan mangai bada aidi on thona wana len dawida nang ni nupi se thong si thin bada ayya nganga se yum tam da leiba ngamda dana thang na bagi ta zawoi da loi sien khri tawisi ki rebra kari aina dinga mi dana thot lawba ngang pitawa mana so aibu sanabu sarda kanadi to sigi pause ima dam da tambiruso ima do ai halaktre haidana nungsa thiramani mang sama sang bada thangdok tana thongalom da ai lakra haidana yengbada waramani hoi ai tamugi ado ai halakpada tangkhai am lorke dana ini kunda leidagi silkhra pirogdana hoise sa thongbudo khargalo du saraga nongan mangai do ni ngasi asumna thaba numit asida namdana sanahal da chen bai doiram mathangi numit chanabi ki matung inna thaba mayum da tilaklam thaba nupa mayum gi mi satkrabada kaptuna mama da asumna hai ma ai adugi nupa hanu da leiba sungamaya ibasini ko ai ngamaya ibasini leiba duhuma ka do haido ko ai duhuma ngamoi mangona lei sarupudi ai yum pandu su togi hey taning de ko nang ang do kai no ha sin ni sin thuraga nupa du leiba ngamoi di kari no maso yam ngang no ko ima taning de luhong bagi matam ga lepkhraban ai yuam ta dana kai do bagi ma na luhong bagi matam lepige eh nasana yana selabasida kari to bagi nang gi wa bu ta da ri hai sibo ai sana yana selidi khoi ba bu na lairam len de kai ra pra bai ma da ha khoi ba bu nai rei ra ba eh nang nasana ya da bagi ro mi gi ka gari tu tonga ga na ya ga higat tan chat ki ari sia adudi mana kai thel da piro lai bigi chalo si hai bagi chat pa khanga ba mana ai du mai na kadar da ro ga ti ni di kamai khang doi no ma ai gi hai basini adugi nu pa do ai su pam de ba mongona le banga moi ba ai bema nupa du pam jabadi nang di kari tawbagi mi gi masa du ga khangnari bagi ha nang nupa du ga khangnari ba natro khangade ta hayuni ho adudi mangonde ge sa thakra chathok pa yan ba haidana sumatam len bagi khangnaru ba khangaba hanu ba mangonda ga I yum ban ge haidana khangnaru ba na ti hey thaba na kok tu da ne phan sin thomak ta na ne nang masum tara thong na kai ni ngasi nang na ngangi du kai no kanana ta ningi da ngangi ba no ba ha mi gi arema pa yan pa murabadi adun khanglabra ima ay ando gi hanu ba da kamai lai du no ay mongona lai ba ngamoy hai bani ima asumna thabana phana hai du na su mama ta thotna masanu pibu namdana sanahal da luhong khiram thaba mahak na mamit yam lubagi nge ki sakhoke thoktoke khankiba matam len ki sanahal da mana lai ki ba taram thaba pam su pamdana sanahal da lai khiram thaba hojik da kari nungi haiduna taksi sonduna len khiram